Tinbiniga kay pulam ako ay na nulog na pulamjari ay kikitam ko eh. Ay na kasi siga daw nito sa iyo kasi may tayo sa nini. Narat saat wala yana nandi na bayaw na ay masagin bago iyay na road manina yung ginabala ikana ay manangano sing na koy na pansaba how na koy na panakpa manipur sanalay pangna ay madangalang ni ay madansalam khangi na bala ikana wakala se khanbada ahing nuthilani da hawa na pumbam na chagi pambom chawdri ngai paleng bining siba khandri ngai imagi seba ngamlamdri Palim sagbi imaw tolaba na chai khoina khujeng paloi na duna yakairon lo khanjagi lai na bana chala prem gi dhara na kalchaningai leijade prem gi dhara na kalchaningai leijade lai na video ni khangna na haibani mitai kabi laki inung sora tayagle singkhai bidu phulagle kwaki lanbau sille Numidang wagi kanduda tamya ko lina sien bada ayamba pumbi seglana khaya thakda phamduna mapugi koloi sakliba kabigi mitham na yengda tharat sawal aruba kalen layang phajaba kabigi harau phamni do thank you Sering asigi kabidi agi ibo sawam ungi jenti devini imalon lon na imani yek mai pani kaupade khoina imabu Mirai kude imabu ekoina kau kude ekoina imagi kabimalbu imana thunliba khizona khansi ahen bani khwaidagi mitaroisi mitokki khizol tamsanu itabu mitokna chaumbiba mathel imana jinjagni athoiba taibangi pamloisi akamba jinjag oirekani amamba imana tambiba lamchat sadal nanghalloisi ekoina awatpa leitabi imani malinda athoibini Imani ekoigi nushibi mahalusi magi minjat lon ki langai oibini wata padabi imani mirai khudi ima ko ekoina mi gi mama phasabido ima oiba yaroi ko ningam horoi ko tunda khantho leiringe matamda ngawrisi ngahaki arangada ima lon gi damak khantarasi ekoi sitkat laga nongdo da tin tarkani maida asum mirai khudi ima lon boikoina thagajari SL Dev College, asing maduda Usaki Devi PK College, sep sadon lehib. Hi, Devi Surya Kumar Sharma, saying a Fisani Gerpani. Bharat ki lay kolnong sida, Kari lay makal punganikoy, lay makal sing adugi. Amana suwati, amana sunokti, lay makal singdugi manunda yawi imama chanu. Maitai mapari kaya na tharamba, nithina lay satamande khanduna, sadli kongani, sadli singhi. Tum khare Nepali Bharat ki lay kolda, kong khare ngarang khari khasi Bharat ki kachindagi, sadli lay kolsida makar mangal tana. Adubu karigino ima, maksimba maithong nataroi singhi marakta, karigino imana yening bundriba. Karigino kom riba leranga noba karigi maka lam riba nataroi singa manana ising chai jabanara matas matik chana ka khap tabana sadhan yekhanna yingsin bi banara kang bana pare khalabara tamoi nungda khang lenga sidi ima changai re maka lam riba yening hun riba bharat ki lei kolung sida maithong tukthana jingba yengu ima apangba nata sing sina Imagi seba tawgedi khandaduna mitokki lairang singga nawriba maitai saita pokaina imai chona lairiba lairang lesan chan komni horiba lairang khina sat khaigange laisak laichu thokange asumna de ningaduna padang phadaduna mangolda kangnaba charabo yeguna kapsinaba sariba ising chai gedi ningaduna chawba kamal anganghal Saita pujari kayana lairang lahi chehalamba kangduna mangki dore ngasidi kapsinari matau uraga ising chai ge dining gaduna mitoki lairanga ngauduna mitoki laibu chinduna imarol bu kupsina bahonariba apangbana kogi natause uraga kwagna wahong sabado malido thank you Devi PK College question jai
Maitai Chanu. Maitai Chanu asi Maitai macha khudimako yamna pukning thawatpiba serengani. Ai khizarage matam kuinagi tunga ningsilakle ima Maitai Chanu. Maitai Sahitya Mandir manungda yandai thanna lay haptuna kalusi imagi khuyada lay hinanabagi damakta natte athapa umangna chatkadaba natte awambu pada kagadaba inak nagpada khutna lama bhanga hirusine ima pukning laykonda satka layrang hittuna ringring mananabagi langlana lingduna khangba kanbagi yandaida haptuna katlusi imagi khuyada laygi mandir sarusi imagi pamde yut ki mandir mangadaba polhin karga pamde nungi mandir lukkadaba matam ichel manunda pamde chip ki mandir wangna sarga amukta manduna lebra matam kurina sarusi laygi mandir chawkhatnaba matam ichel madhukta Kangraga chongkhatlakpa amuk hanna adugumba laygi charna mandir yumbi yungrusi chawkhatnaba masa mare makhong inghansi mitki pi phutna kangrabasu amamba hukchamna layhausanu pukningi lekondu sathausanu tagubna matri mandir ki akoibada Pri Mandir ki laymanang nungsiba tapna liri shitpa nungshitna kumkisanu Maitai laybak khudingda ikhatsanu shirumnarumba Maitai. Thank you. Masang asidi M. Resmi Devi PK College asigi matunda A. Sujitra Devi PK College sem sadhu lego M. Resmi Devi question jari Nungju thagi atiyada umamdana uribyo nomadongi leimao ningthi jaida phajaida kuphet kaphet tawbadi nasab tambu lotpara taibon kupning hunkham mera thagi thajao kaina maisha langnabi thamal mana uraga tanik salagde ona chawbi mahakna mapan naidaba sangsarda awa numai pakta nungju thana loibada pirang laijana khambada tumkhum hunkhaba khungamgi sambanaraba unathakta Muna yenubi nopi maitondo nomadon gilemao ningthi jaida phajaida nomi pakhang kayagi nusi macha poknari changdambada pendaba nahaki saktamda awa kolung pungamdraba nomi sangdi punsida kungdi tamphiraba tanglo bana loithabada nomi singdi misna thanna mangan purakoi sangbana ba lobukka khanga singdi jagoida machu ponba panthaugi pali mamong kayagi Kaira Bathamoida, Ninthuma Kolpokhali, Mera Thaja Sakhendi, Madam Koinang Aditi, Jeno Nangi Ubada, Thamoi Mana Penjaba, Lechanchana, Lerangjaba, Ngamjade, Laja Iraki Pada, Lerang Singa Tekhat Bagum, Lerang Magi Matenga, Lekon Sunga Man Bagum, Thamoi Agi Layuda, Wakal Jor Parapedo. Masang asidi A. Suchitra Devi PK College asigi matunda L. Mangal Singa PK College
मरथना ओजा अब्दुल हमीद मासु सेरेंग अमा थिजग यादुना हाजरे असिगदा ओजा अब्दुल हमीद को पसंजर mayamda karigum amtang सैरेंग से पाबा होगलपदगी ऐसे सुम पानिंग नदी लेरंबा वहां लेजे सैरेंग ने हायरे सुम फरक रंगाउज बनिना आई मांग तिनबीबा इकाई खुनुदा मतिक सरवोजा सिंह छात्र छात्री सिंह तसेंग ngasi aina aingona pibiriba phampham si yamna matik chajadabani adubu ngasigi khudong chaba si yamna kina lojare loina na saireng amatang mayamda pathoksanini saireng gi ming hello oza amana nong ma phone da hanglai singir bon se kamaina chatkadagi kari wahang no sidi Europe America karam na chatkedi hangdradana nong masu arapadagi marup amana wahang simak hanglai aina phagi tawduna khumkhi helicopter puduna lau marak ta khangna chanaba singna wahang simak hanglai karigumada sauning na sukhummi aduga khalli lambi inhababu singir bonda tara lambi ningkhai draga lairak konsang puthadraga lambi mayaida kom leidraga karam na mara chetkani ganatandragi yumbi makhong sing lambi ningkhai draga lairak konsang puthadraga lambi mayaida kom leidraga karam na mara chetkani ganatandragi yumbi makhong sing mutum laikai da lakadabo oyabadi thainagi lambi da lakpiu mayai laikai sam laikai yorokadabo oyagana Putihal Power Laikol Samdana Lati Kaithe Laikai Tambayung Maning Laikai Cooperative Lakadabo Yagana Singirbon Khewa Lalaka Lati Hello Punuma Pomukana Kadase nasi aina jagadoriba saya sigi maming leilangba sirangna laisam samarendra singa leilangba kaidano adu khanjan hariba leinam na laikai salabada khoimu khoiren illabada amuk kaidano udabara segendi yahok thingbi leirangbi nasi inung leikon se yengo lau udarane salise चिंयां इंगे लई पद्या थन थंबा लई थमना थमसे थरो थारे लई ओ थानिंग बगी थाजबनी आई करी टिक लई सना रई उंदो लई पेरुक लई लईरोंग परेंग चुमना लई तखे लई चिगोंग लई सून लई लईपुन परे चेत लई नाचोम लईसन लईसांगा थीसिलाव येंसिलाव मनसिलाव लईहाव लईरें हेरसिलाव कांची लेकोल कांची लेकोल येंसिलाव लेकोल असी कुइदरी खोनौ नहा खोइनिंग अम्मा खोंजरनी मखौ फोंना जेगला मदों ngaijaki ningam khide mahak thak kuideri taw jegla amasu thikna tenkhana oigo inak nakna taro taw sogna ba khonjel se nahak lage ubada ngaingam jaba khonthana leimani thau hakaki thaini ki leirang leinungsi sinaram ge matabum sali badai yaral pat ki tomthin lei nura pukning tajana mainu man tharam badai lai gi macha kombi rei lamphel nawa haina badai aduga pamuli kawra adungai kege moyang harau mai singkhu bagi mamom loi amata kopi thadoina sabi me lei langbaga langmin naga leirang do leirang lei tham kai gari sali do amana nurana kharai mana chinaram ba leirang bu charai nam khang marakta kunja kya nambu amudon nongyai hakta phau singen leiko kairam de leido nang na aina khangdana lamgi leirang ta duna narakta kaya sali do kaya amna do makhal mathe leiko ni aina thaba ngamara
Mapu magi puning di Hawan Mera Singni Honglei Sabi Nujagi Thu Putegi Hairen Hagi Lejugi Ninglak Pamoni Puning Magi Puseni Lepa Luba Lekani Sari Semi Kali Nungsi Mamian Tutuna Tungi Lerang Kumjari Kumgi Nungai Jari Anu Bakaya Salari Tomsat Naragli Tisi Lao, Yengsi Lao, Mansi Lao. Thank you. Ini nasi kisah kata apa sering nasi ini nam pada hari tambah. Air apa sering nasi kisah ni sebani beri kami nasi pada hari tambah. Nongkok singgi cinya lagi korong cintai belak pada pada hari layang tambah na maka pun nasarkai na pat pun boleh tembak harau na jabai sarai magi jabai dengan ausaba zero lebih koi mona koi pai ni yang deh tambah lagi nanti jabai hai tambah na pada ngarang nangdona punna sanami nasi aja lawan lebih koi mogi zero wahai dah tahu na sanami nari tambah na yang di kemudian na tambah lagi itu menang ha tambah lagi di pat pun bagi lagi boleh korang na yasang pada mang ki gani nangi meng la fajar sakta kutek satek sunangi loi ki gani yasang bada jiro laiba koi musu han ki gani marang yaita waru ganu lainung si amuk pokpa amuk siba mau sagi kongchani pada ki tamba loi jar thank you Halo sudah segala gitu yang perlu yang kau nak kerja Egin em na basana Singapore egin from na Singapore kai kultur asigi Manipuri language de sida ehak na tida oreba se sigi mundi tidai marol mapalo bigi wa malan tilare takhel mayam te khawlamda kaning bagi saktam masati gi koi cha kayana matam gi khongai tuminda pulare amu masigi barak turel korban gi jodal chingi tidai da thole mi thol labona chinga le kai kultur Lungur sah baba ki kongdapam, narandor baba ki kongsanpam, siba mahadin ki tunapam, tuntil oiba iram dambu. Halla kuramjai, tola balaja ayhakna, baleng ki sana kamlam dambu, pantau ki koiri lakam tapambu, kawa mamlaroi kacana, baleng pantau anina yai famago tabu, inabiyo matam libak hitikta, pangla balaja ayhakna. Thank you. Ini video yang berlaku ikut mana kurang jadi. Nasi aina magada dais ke desi diriba oza amadi agi amsugi yamba amasungi Marup Singh amadi lengki diriba oza Kunuma Pakibiku ahan utara kerumjari nasi aina lantok jaga tori basairen mingwana panmada maiki aba lanmi ni khanbi galu hai basairen nasi ai yamba priyobrata kolom mahani idiam bani sairen nasi tabishi maiki aba lanmi ni khanbi galu yekna latta pangan uchjage lupi latta pangan hanjange lan kilanbao tinbada Lanfam mayai da laseramge maiki da langi kandi garo leiba ki ningam lanhauda langam piral khechage konjel hauna laujage long live maike leiba maiki da langi kandi garo igi kheng chenhange yekna lakha laglasu ninghan bagi wakal pokcheroi naya thangda pinabiu matuk tan kapchage Let le ayah ki lewat ki damak tunggi mirol na nising haunaba sabu kayam kanba lanfam mayai de chani merasi chen no go he mito macha maitai imagi macha ni nanga tu har panatikla imagi matuna matat pada igi turel chenhange namde badi khambiyu naril layla le tolaw imangda ai ki thangsang phaba namdara lumpu tawru mito macha
माइथीरब लानमिनी खंबीगनु थैंक यू Youth Games, Ministry of Youth Affairs and Sports, Government of Indiana, Panchkula, Chandigarh, Pandot Chagiba, Thauramasida, Thangtada, Medal Loroba Simbo, Ikai Kunaba Uttaragani. Ahanbada, E. Yaikomba Singa, Silver Medal, Anis Subda, Urmila Sharma, Silver Medal, Ahum Subda, N.G. Suraj Singha, Bronze Medal, Amadi Loina Team Coach, N.G. Ashwini Kumar Singhabu, State Hospital Lake Pirata Vedanta, Nisinjari. N.G. Suraj Singha. Amadi Team Coach, N.G. Ashwini Kumar Singha. Masiki Damata, Bolbir Bigil India Pa, Oza Raskishorna, Makoibu, Kudot Bot Tambigani. Oza Raskishorbu, Stesta Kabachari. Team Coach, N.G. Ashwini Kumar Singha. Urmila Sharma, Silver Medal. Photo session naman to, binabila ko sa sinjari. Mayagi ako ba ko ba ang sinjari? Sarakaba, sepak takraw da boys silver medalist pangkaba ke Rohit Singha, Gautam Singha, M. Amarjit Singha, Kumai Kanbas Singha, Laisam Hilemba, Amadi Coach Laisam Ranjan, Manager Nabachandra Singha, Hariba Sepata Kogi Sanari Singh Amadi Coach Manager Singh Labiragadi, Atuma Tabda, Stiasta Kakak Pidana Matali Sinjari. K. Rohit Singha, Gautam Singha, M. Amarjit Singha, Kumai Kanbas Singha, Laisam Hilemba. Sepata Kogi Kanagumba Members Singh Jobi Lagadi, Privacy Loba Yagadi. Manipuri People's Front, Vice President Central Committee na, Vice Chief Kubi na bila mata Osinjay. Sepata Kogi Tim Mahut Silaga, Yaipatu Singana, Price Sibu, Osun Zilan. Asik kita mayan lagi, aku baku bangga mencari.
चल Nangom Kanba Jamil Ahmed M Korong Nanga Sinha M Manisana Sinha Y Dayamanda Sinha Amadi Nupi Galupta Suchitra Devi Rebecca Devi I am yours in the city really is just a couple of years of missing the Primary Suba National Futsal Champion Bopal da Pangko Kibda Amokoy National Gold Medal Lorofani Masiga Loina Manager NG Bazakishwar Singha Amadi Coach Sanjay Kumar Singha Busu Papachari Goal policy people or Matunda photo session group photo session to be able to see represent Toduna Assangi Sanaroi Amaka Lakpur subdivision Dagi Ayakpam Priya Devina bronze medal Lorpada Amsul Lakipur District Committee Amadi Nehru College Manipuri Students Unit Magai Taramno Chari Masiki Damata Ayapam Priya Devi who Siesta Kapachari Ayapam Priya Devi Masiki Damata all Assam Manipuri Students Union Lakipur District Committee ki President Karbalam Sumantana Mahaki Prize CSC Sinazagan Mayangi Hova Kupadan Jari Ayapam Priya Devi bronze medal from Lakipur subdivision. Siesta Kohachari Harombam David President Nehru College Manipuri Students Unit Amadi Seringi Just Obihiba Aza Abdul Hamid Amadi Ozadi Zenbusu Siesta Kohachari First, second, third, see, Jose, main Lafokcharan. Prize see people or Matunga, Naki over Jago Isagi Thoramasi, Panko Tarani. Iba participants in the same Southern Leader Matan Singer. Second competition third prize Hangrabi M Resmi Devi PK College Mayam ye home Kupatan Jari M Resmi Devi PK College
प्राइज असी ओजा अब्दुल हमीद आई बना पीबी गनी मैम दगी अहुब कुबाम तनी जरी एम रेसपी देवी जमता मथांग असिदी सेकंड प्राइज मोइरांगथेम रूहेन कतार कॉलेज वहां हुआ कुबाम हिजरी मोइरांगथेम रूहेन कतार कॉलेज Harambam David, President, Nehru College, Manipur Students Unit, the President of Private CPB. Madanda, first prize. El Mangal Sinha from PK College. Así que vamos a un poco más de interés. El Mangal Sinha, PK College. Así que vamos a first prize. Kami na beri vamos a oza Akshay Bam Dijen Sinha. Retired SOD Manipuri Department, Nehru College, Pelapul, Amadi, Amsuki, founder, literary secretary now, Hamba, Role Policy, Dibigani. Prize asi, Hamba, Hamba, Ahoina, Pizanise, Lupa, Lisingani, Lisingani, Amazon certificate, Amadi.